Kurunjari, ISTV Pauming, Tabidi Passing Mutaram Nocheri, Ahmadamaroi Pau. Jahi listening an Irongi, Tias Labor Manipurgi, Ariba record Amadi Jay, Nabatorpo Matamda, you get the Lariba Museum, Gimatang, Lobogi Fibam, the Lega the Rihana, Minister of Fontocray. Politicians sing now could things in Badagi Manipura, saying by entrepreneur Kaya Kanaba Pungbangam Rehaina, Industry Minister Govindas Nahaikre, Amade, Irol Eat Saukana Hona and Balai Kidrabaluching Pural Ching Shubam, Akabagi Targlok Subaning Sing Kumon Thoram Pangtokre. Pau Santong Pizari. Sahi lising Anirongi Itias Laiba Manipurgi, Ariba record Amadi Jay, Nabatorpo Matamda, UK the Ladiba, Museum Gimatang, Lobuki Fibam the Lega the Rehaina, the Minister of Fontocre. Wapa Masingasi Palace Compound the Leba Art and Culture Complex ta Cultural Integrity Pillar Ani, Maikum Hangdopagi Thoram da Fontokibani. Thoramadu the Art and Culture Commissioner Arkenimai at a Mesai Naiba Muikasu Saruyaki. Joragna put Taranipalong Wangba put Ohumlom Taba Maditon Taret Lom Lumba Pillar ani edu Chief Minister na Maikum Hangdoki. Pillar singasida Manipurda Kundaminari ba tongan balup singi pirol amade mayek na chingba kaya hagli. Tharungi saruk amawaina pillar sing asibu design tauriba mutua bahadur amade mahaki artist sing da ikai khumnabu utpawaina khudol post sing pk. Tharamadu ka mari laina na art and culture ki director Sobitana jati kaya gi khudam yauba pillar ama thamnaba matam kaya gi mamangdagi honaduna lakpani adubu ngasidi mai pakna kinba ngamle. Pillar ani asina ching amasung tam ani gi marakta lainariba mari adu ningsinghan bangamle haki. Commissioner R.K. Nimaina Art and Culture gi officer si Culture gi office amani khangnanaba anawba thorang ama paikat pagi manung chana pillar asi khinbani khenaba kaya lairabasu culture dadi manaba kaya na heli haiki pillar ani asina tungi yamna marueba pillar oihoragani haiki Chief Minister o ibobina jati kaya gi custom amasung traditional sing masak sing asina jati asigilan oigadoribani culture gi oiba museum ama thamningbagi apamba leirabasu sel tungi phibam phatabana thabak oina pangthokpa ngamdri state gi oiba museum ama leirabasu UK da leiriba museum gi saruk tara thokpagi machet ama phawba yoba ngamdri sahi lising anirongi itihas leiba manipur gi ariba record kaya sahi chama chanirom damak leiramba British na makhoi museum da record kaya thamduna leramba si angakpa poi ngasi yungliba pillar ani asina lamdamasi ki mirol na integrity sagatpada achauba mateng oiragani makhatana manipur gi ariba record amadi che naba thorpa matamda tangai fadana UK gi museum da chattuna yengbagi phibam leigadori haiki koi gi record si achana maintain tawna thamam greba ariba haibetare oi British na manipur da matte khara leramba haibetai अकोई इतिहास दी सही लिसिंग अनि हेलबा दुगुमा कोई इतिहास ने दुगु मोइना लैरंबदी याम अब द सही साम चनी गुंबा अदु माइना बु वरंबा येबा अदु कोई सही लिसिंग अनि गी कनोजी मोइना मतेखरा सही लिसिंग अनि हेनबस सही साम चनी लैरंबा हाइबसिदी याम कुइबा मतम नतेबा अदु कोई सही लिसिंग अनि हेना लैरबा कोई इतिहास का मरी लेनबा मयाम से मोइदा कयाम फजना मतेखरा मोइना लैरंबसदा मोइना रिसर्च तौरगा लोइना कलेक्शन तौरगा मोइदा थममबसी उबदा कोई आई पुरा नखरेब अदन हुजिकसु कोइगी अरिबा कैनोम खंगनिंग तारगदी यामना कंट्रोवर्शियल ओइबा मदुगी कैनोसी खंगनिंगगदी कोई तंगाई फरदी कोई ब्रिटिश की आद चलगा मिजंदा येंगबगी फिल्म मन लैदोरिबा कोइसेबा Politicians sing na khud thingjin badagi Manipur da asengba entrepreneur kaya kanaba phangbangam dre haina Industries Minister Govindas Konthaujam nangasi Sagolban Bijoy Govinda lampakta pangthokpa state level PMEGP exhibition haudopagi thoram dhaikre Ministry of Micro Small and Medium Enterprises Government of India gi senthang makada Khadi and Village Industries Commission State Office Impalna Sindhuna pangthokiba exhibition haudopagi thoram da North East Zone Guwahati gi Deputy CEO K. Gupta, Principal Secretary O. Nabakishore, DIC की Additional Director B. Tolthang, SBI Regional Office की Assistant General Manager J. Thadlinga Amade Khadi and Village Industries Board के Vice Chairman S. Achobana, Thorum की मरुएबा म्यूजिक ओइना सरुयाकी Lagliba February gi tang ama phawba chathagadaba exhibition asida tongan ba polam kaya yonba stall kaya na saruyari Wangang kiba singna phongdok na kibada PMEGP scheme gi makhada thaba kaya paikhaliba si singthaba yaba kaya yauri entrepreneur singna scheme asigi makhada kana ba lawna ba khona bada khudong chadaba kaya de mayoknari haibana chingba wafam sing phongdok na ki
Tharonggi chief guest oikiba Govindas Konthojamna scheme asigi makhada Mikhal Mamangda beneficiary Chamri ga humbudra khara hena khangadabada politicians singna khut thingjinbadagi lisingani chamanga khankibagi wafam leire masina maram oiraga asengba beneficiary singda khudong chaba kaya phangbangamde haiki akoi politicians like me aigumba kharana influence tawraga khanbadu natana aduna ninga sai 50% akoi losilai si mamangi 2011-12 की खन मसीदे अमुक हेन horrible लोई करेगा our target was only 470 or something like that but the total selection was made to the tune of 2500 400 का 70 मुखन का दोदुना बहुत मया ने ना 2500 खंडोक तारगदी कमाई तौनी सी कमाई तौनी Lamdamasida hiram kudingda mipal tangdana hingbangam aikoi kudingmak puksel sengna thabak tawminabagi tangai fadabalai haina Agriculture Minister Abdul Nasir na haikrai wapamasi ngasi lukanil amasung milal na punna sinduna wa khalai machingda pangthokiba laikhidraba chingshubam akabage taruklak subaning sing kumon thoramda phongdokibani thoramaduda MOBC ge Parliamentary Secretary Amin Shah Settlement ke Director W Rajan Hanagi Minister RB Mingting Council के सेक्रेटरी H Navachandra Tangkhul Wunanglongge Ed Jimek amade Agriculture के डिप्टी डायरेक्टर PH Rajendra Su Saruyake Loinana Ningsing Khubam Mithungsang amasu chief guest na sangake Thauramadu mari leinana laikhidrabagi murti da miyamna lai shukatune kai khumna butke amade minute ani tumina laike Thauramgi sarukama oina Kamongdagi Oja Irom Nilakomol amade Chandelge Reverend Lindage Oja ISB Tumtung Analda Luching Purel Chingsubam Akaba Ningsing Manakusnake. Thauramadu Wangang Laduna Parliamentary Secretary Amin Shahana Zati Kanglup Kayana Punna Kundari Balam Damasida Laikhidraba Akabana Pamjaramba Mipal Tangdaba Awan Bakunayama Puraknaba Aikoi Kudingmangna Aigi Haiba Wakalon Singh Thaduk Naduna Amata Oina Hiram Kudingda Kong Tangjinbaki Tangai Fadabalai Haiki. Mana makataraduna chinda pangangang laga thabakti yaudabagi hainabi se thadoksi haiki amarumda athuba matamda wak village ase model village ohenaba lambi sing semjinbada natana khetrigaw kendragi tongan ba chakot thorangi thabak sing paikhatlagani haiki Minister Abdul Nasir na lamdamasida mipal tangdan hingbangam laba matam data lamdamasi hiram khudingda chawkat pakhunai ama purakpangam gani sarkarna miyamgi mapung phaba mateng yaudana thabak amata paikat pangamloi laikhidraba akabana pamjaramba jat bijat khaidaba apunba khunai ama semnanabagi wakhalona du ngasi mirol na tamjaningai oi phongdoki sarkarna tolko thabak khang pura mai pakto sun pakto hai sidi leibo officer singduna pukel sengaba amasung lamdamdugi praja singduna soi singna mate pangabo matam deni koi noi dori bo coaching se model village ase single lakoda praja puna mona sojo pibi nanaba jat bijat kanglu koi isinda meite isu hindu su muslim su si ke no bolete ta ke no bolete aduni agriculture se masi puna moksila jat bijat ki kanglu ki ke no bai single leita badu mena agriculture se dania mona sojo pibi Umaro Yonbi Nupi ama rep tawbaga mari leinana Sajiwa jail da lerkiba Laikuram Rojit Kaubamioi ama jail gi authority na ningthina layeng bide misang mikhai naine yengbi amade Jenims da ki namduna puthaki haina apokpi mamana charge tawwa wafam handak ta media da yaukhiba du ki matang da ngasi Sajiwa jail gi SP Emmanuel Muibana Paumising da sengdokre SP na phongdokibada Rojit hariba jail gi inmate ase mamang chahi ki March thada Sajiwa jail da puraktuna ke mahakna jail da lairakibadagi ngasi phawbada jail gi doctor Marina kunthra raktagi tadana layengkhre masida natana Jenims da putuna tare layengkhre hiramasing matangda misang mikhai naiba amade negligence lay haina phongdorakibasi yumpham yaudaba amade aranba wafamni mahapulayan kiba masung mangonda thakiba hidak langthak singi listing record ta ningthina lairi Rojit hariba mioi asi Silver Dew koba soft drink water company gi mapuni karigumba matamda jail gi medical budget pikpana imung manung na hidak langthak puthoktunna layeng bada mating pangba yawi adubu madusu niyong gi matungina reimburse tawkiba ngaktani hiramasing matangda panghai da haijin bada miyamna thajabiganu phongdoki discriminate to equally kaina haibase aikoina sumaina adumain to utaramadi masi taretra Jenims ki specialist doctor di yang amudro adudagi aikoi Dr. Mari leibuduna shu
kuntra hena yang amgadro adadigi koi round the clock mau nurses sing na hidak thariba injection biriba aikoi na biri use sumaina toramgadro aduna adumaina micham khaina na tawi kolle habu mayam singse ena baseless ni ena aji shishu haini Hayeng January kunga manga ge ayupung mapaldagi matam kaktana more ban kaukre All More Auto Owners and Driver Welfare Association thadrok pacherol amada mamangda mari lainaba authority ka wari sanabadagi ban nasi komthoktuna lakhibani adubu yanaki ba wafam sing thabakta onthoroktabadagi matam kaktaba more ban hayeng ayupung mapaldagi makatana chatharagani Cherol asna makataraduna association da sel gi demand torokpadagi yaningda ba phongdoktuna khongjang asi changsingani haina mamangda lauthokturaba matungda ADC Morena thajaba pirakpadagi yeithoktuna lakhibani adubu ngasi ADC gi da meeting pangthoknaba chalubada kanamata laktabadagi khongjang asi makha changsinaba warep lobani hari Tidim Road ki Tidim Ground manakta bomb amalai haiduna Manipur Police ki bomb expert na laktuna yenglubada sasinaba bomb oiramle thaudo singasi ayuk airport ta leriba taranipal Subhas Sikh Regiment na Republic Day gi thorong ki mangoina na patrolling chatpada thengna rakhibani security ki ahenba force laktuna amadi bomb expert na yamna section na changsinduna yenglubada sasinaba bomb oiramki sasinaba bomb adugi manungda gari ki dynamo amada electric wire khari yesilaga polythene bag mani yom tuna lerambani Amaromda Red Seal Division na National Highway 2 gi Sunu Sifai Mana ke Culvert amada plan tawduna thamlamba IED mangarang lawtokpangam kre IED adu Red Seal Division ge road opening party nangarang ayok pung 3 minute ni phumangarom chatpa matamda thengna rakhibani leima khongdagi IED team ge expert ama laklaga bomadu manak nakpa adwaida asoyangam yaudana pokhahan kre hari Infalis Commando na ngarang January kun gahumdoi da KCP MC gi mioi ama pungdong bam awang lekai dagi fare hari faraba mioi adude thangjam Babiter alias Peter chai kungani pan apokpa ibobini hariba mioi asi micham praja singdagi amadi tongan ba public farm singdagi sel khaibada chenaba loinana party ki khulai thindok thinchin tawbada yawa misakni hari Amaromda Red Seal Division na haukiba January kungani thoi da khumji bazar dage ZUF ki mioi ani fare hari faraba sing adude lub asige Selfstein Joint Secretary Ihom Ramroy chai kuntrama thoi apokpa R Mairiba Tamenglong District Balwa dagini aduga atopa amaduna Joyful Bariam chai kungamapan apokpa BJ Kamang hauchung dagini hari LPG Safety Clinic and Conservation ki matang da praja singda khanganaba ki pandam da awareness program amangase all lambulel da laiba rangchal gas agency da pangthokre thormadu da sales officer LPG NG Kasung retail sales assistant manager T Dharambir amade pastor Paveng Chu Saruyaki Gas agency asiki makadaleba consumer kayana saruyaki ba awareness aduda LPG gas siznaba amadi karamna siznagadagi haibagi matangda tongan ba akhang he kayana wangangki sales officer kasungna LPG gas siznaba matamda guidelines sing phajana ningthina khangna siznagadabani ngasi pangthokliba awareness asi Ministry of Petroleum and Natural Gas ki makada praja singda khanghanaba khonabagi saruk amoina pangthokpani haiki Retail Sales Assistant Manager T Dharambirna English singani kuntra phawagi manungda malem gi oina energy asi loikiba yabagi phibamda leiri masidagi kannaba aikoina hai singna likna siznana ba honagadabani gas siznaba matamda arembada manghanba tawroidabani haiki Jelerong jati ki nat ki oiba achaubu kumai gan ngaina lakpada Manipur gi praja miyam maruena Jelerong isil inausing da Manipur gi Chief Minister Okram Ibobinaya Fabausel Pirakli Chief Minister gi Secretariat ki Thorokpa Cherol amada Manipur asi tongan phurup kayana khundamina balamdam amani phurup singi marakta amata oiba ki lipun adu leiraba matamda Manipur asi chaukhatpa nungsijana ba madi santi purakpangangani kumai asina lakpada amaga gi marakta leiramba nungsinada ba kaya kauthoknaduna santi leba Manipur ama purpo oirasanu hari Amaromda kumai asina lakpada Manipur Pradesh
MS Congress Committee President Gai Khangamna Suye for Pausel Pirakli. Jerol Amada Numit Mangani Dagi Tadana Pangtokpa Lauro Kumayasi, Wata Padaba, Jengai, Fogay, Hi Chona Pibinaba, Zahi Kagi Mamang Dagi Pangtokuna Lapa Kumaini, Kumayasina, Manipurda Hanas Nabakaya Tadoktuna, Chakot Bagilambida, Hena Kumang Sausenba, Hena Nushinana Himinaba, Santi Leba Madi, Zahonga Hongba, Nungaya Fabalamdam Ama Purpoeresan Hari. Amaram da Kumayasina Lakpada, MS Konastu, Manipur Miam de Pausel Pirakli, Ganagi Sing Laba, Maiba May Shengna, Ngasigi Tangdu Laita, Draba, Manipur Miamgi, Yaifaba, Ing Tapakunai, Ama Wahin Biduna, Apunba Manipurgi, Anowa Mangal, Ama Pibiba, Oresan Hari, Makatana, Kumayasiga Marilena, MS Kona, Portland Baki Tormsu, Pangtokani Hari. State level Gangai English Singani Tarahumdoi Celebration Committee Nasu Kumayasiga Marilena na Yafa Pausel Pirakli Makatana Festival asi Pangtuk na Bahona Badamade Pangtuk Lingaida Ayat Papan Batok Tanaba Kanagumba Organization Amatana Ban Blockade Amade General Strike na Sing Bataw Widana Basu Apil Tarukli Loinana Kumayasi Sharuk Yaba Lakpa Jelerung Praza Singna Traditional Dress Set Tuna Lakpina Basu Kangalagli Haukiba January Taramapalama Kunda Joypur the Pangtukiba All India Congress Committee Gay Chintak Severe Conference Amada Home Minister Wariba Susil Kumar Sindhena BJP Amadi Masigi Masa Wariba RSS Po Saffron Terrors Jataduna Hinduism ki Terrorism Amasagale Amadi Samjota Express Maka Amadi Maligao gi Bomb Blast na Singbata Chennai Haina Maral Sikibabu Yaning da Bapungdo Po Oina Bharat Pumbada Chataba Protest ki Saruk Amoina si BJP Manipur State Unit na Sinduna Nidai pa chutik taleba party si office mamang dawakan mipam jatakre Wakan mipam adu the ex MLAS Ivohol TS Nandakishore M Borot amadi atai party ki karmi kaya susarugya ke Wakan mipam adu gamari laina na core committee ki member Dr. N Nandona UPA government na lagliba lisingani taramari ki Lok Sabha mikalda BJP na hen na mapangal kankat kragani haiduna BJP bu marai chaithe na ba jathaba thawongni communal oiba maral kaya siribasi daite yaudaba yamna ikai ningai oiba thawongni phongdoki irresponsible or Manipamana Bharati Home Minister and Habitaragadi by UPA to Sarkarase Adugi Mati Pangan Sole Abasi Tai Adumois Miki Jimmy and Sawa Adugumba Makalgi Sarkara Mukwe Abasi and own Hajning. ADC member Singh Namakogi Fangpam Tokpa Hak Singh Manipur government at Chahi Ohum Paraklaba Pawada Ningtina Bibi de Habaki Damag Ngasi Manipur gi Governor Gurvachan Jagat Unaraga Memorandum Pisinduna Makogi Watok India ki President Hakteng Nana Yohana Bataksin Krehadi Ngasi Manipur Press Club ta ADC Taruki member Singh Saruyaduna Manipur Press Club ta Pangtokiba Pawi Mipam Amada Saruyakiba ADC Coordination Committee ki Convener M Ngalangjar na Phongdokibada Lisingani Nepal da Assembly the Warip Lauduna Point Kungatarukta Sakti Pigani Haina ADC ki Matangda Ek Ama Pass Tauki Adubu Ngasi Pawa Ek Adu Tabak the Ontok Tabadagi ADC Singi Pangpam Tokpa Sing Pangbangam Dana Lady Hirama Sing Matang the Manipur Chief Minister da Memorandum Pituna Made Hakting Nana Unaduna Taksin Kiba Kayarak Lairabasu Ngasi Pawa Kanaba Pal Pangdana Lady Mamang the agitation Changsin Gani Amadi Pam Tadokani Haina Lauto Kibaga Mari Lainana Ngasi Manipur gi Governor Unakibani ADC ki Maikaidagi Memorandum Pituna Governor the Taksin Kibatuda Governor na Manipur Government Hirama Sing Matang da Tabak Lokat Naba Kangan Gani Habagi Tazaba Pirakre Masida Natana Raisa Sabaki MP Risang Kashing Unaduna Hiram Asibu Pukat Pinaba Taksin Kibalaire Governor ki Maikaidagi Tamlakli Batazabadu Madam Kara Yankigani Masida Kanaba Pangrabadi Delhi the Chatuna Prime Minister Madi President Unaduna Taksin Gani Fungdoki Government of Manipur ki CMDD Honorable CMDD Isha Warisharagni Atuba Madam the Nope problem Yam the Mamunda Tamjage and Ama Assurance Storm Aduna Vijay Pambadi Governor advice Mana report Karamana Piram Gini Adunga Naigani Ko Naigani then Madungai hilarious committee Lotokiba Equity serious program with the hilarious committee so Unakigini Adu Unarabundunda Delhi.
गवर्नमेंट अगर थौ सातरबदी अखोई दिल्ली जगने है अखोई NPF पु मपुंग फाद्रिबा पॉलिटिकल पार्टी मनी हाइना हंदक मीडिया दा फोंदोरखिबसी पॉलिटिकल पार्टी मसामक अदु मपुंग फादबनी ताकजबनी हाइना NPF मणिपुर स्टेट सेक्रेटरी आठवान अबोन माइना फोंदोरखली काना दबदा NPF पु हुनबा हाइबसी लाइबक थिबनी अदुबो पॉजिटिव ओइबलंबी द पिरकपा कंस्ट्रक्टिव क्रिटिसिज्म नत्रगा सजेशन दी NPF न तरामना वकनी NPF असे इलेक्शन कमीशन लिसिंग चमापल हुंफुमरी दगी सखंगलबा अवांग नोपक स्टेट सिंगी ख्वाइदगी लीरबा रीजनल पॉलिटिकल पार्टी अमनी मणिपुर मियाम न पांबदगी कम्युनल फोर्स अमसुंग मसिगी सरकार न अथिंग कया लेरबसु मणिपुर दे यौरखिबनी पार्टी असना कांगलुक की खेनब थमदना अवा अना तारब मियाम की दमक होनगनी हरी आइन थिंख्रबा माओइस्ट कम्युनिस्ट पार्टी के कमरेड प्रीतम हाटकिबा सिंह मसखंग बंगमले लुप की माइकैदगी मरा लेबा सिंह वायल विचार तौदुना जेराक पिरगनी हाइना लुप असिगी पब्लिसिटी एंड प्रोपेगेंडा की सेक्रेटरी नोंगलेन मेतेन थादोरपा जेरोल अमन खंगलगली जेरोल असना मखा तारादुना लेखिद्रबा प्रीतम हाटकिबा मियोय सिंह अदु लुप असिना थिगतपदगी चपचाना खंगबंगमले मियोय सिंह अदु हानदगी हौना सिक्योरिटी फोर्स सिंगा समनदुना लेबा मखोयगी अरोनबा पाउ पिथोक पिसिन तौबा हंगलाई कांगबुनी मियाद असिदा निंगेलदगी नुपा मंगा नुंगाई पोकपीदगी नुपा अमा नुपी अमा चंद्रखोंगदगी निंगेलद मयुम पानबा नुपी अमा लोइनना नुपी असिगी हेक पोकमिनबा चंद्रखोंगद लेबा मबुंग अमा हाइरिबा मियोय सिंह असिना लौतुनरगा हाटखिबनी हाइबसी चपचाना खंगबंगमले हाइरि मियाद असिदा चेनारिबा मियोय सिंह असिदगी मियोय अमगी इमुंग मनुंग सिंगना लानखिबा अदुगिदमक ngakpiduna makhoi gi machanupa du khangdaduna yaurubani ngakpinaba pau pirakpadagi pretam gi mihat asi maramda khanglakpaga loinana lup asina thizin humjin bagi thabak asi loishin bangam khibani hari maruina pretam da sinakhiba khushukulai kaya amadi yamlaba senpham sing launa bagi damak over power tawraga hat khibani haibasu khangbangam le hari मखाताना प्रीतम द सिनखिबा खुलाई कया महाकना चेक्सिन थमलंबदगी खुलाई थमलमलिबा मफम सिंह अदुदगी पाउ पिरक्तुना रिकवर तौबंगमले अदुबो मियाद असगमरी लेनना मांगलिबा खुसु खुलाई सिंह अमदी सेनफम सिंह अदु इमुंग मनुंगी मियोय सिंह दा सिंगत हनगनी हाइरि मखाताना हिरम सिंह मतंग दा थिगतनब होनबदा मतेंग पांगलखिबा क्लब ऑर्गेनाइजेशन मेरा पाबी अमदी अतै लालौलुप सिंह बुसु थागत पफुंगदोरखली धर्म की ओइबा चटनबी की थौरम कया पांगथोक्तुना बीडी कुमथु अनालबो चांदेल की सिंदाम खुलगी निंगथवोइना वासक लौख्रे चांदेल डिस्ट्रिक्ट हेडक्वार्टर की सिंदाम खुलदा ngarang पांगथोकिबा थौरम अदुदा अंतागी प्रेसिडेंट कोरिंगना बीडी कुमथु अनालबो खुलगी निंगथवोइना चटनबी की परिंग द वासक लौहनखे चांदेल डिस्ट्रिक्ट के खुन कयादगी लाकपा निंगथौसिंग अमसुंग मियामगी लुचिंगबा कयाना सरुक याकिबा थौरम अदुदा एमएलए विक्टर नुंगलुंग अनालना थौरम असिग मरी लेना वाफम कया थमखे तुंगदा नाट की ओइबा जगोई सैगी थौरम कया सुपांगथोकी हौगलगलिबा नहासिंगना ममांगगी नाट अमदी चनबी सिंग ngaktuna thamnanaba honagadaबनी हाइना एमएलए किकोनबो न्यूमाइना फोंदोखरे वाफम अस्ति ngarangdagi hauna chingmairongda leba ट्राइबल रिसर्च इंस्टीट्यूट ता चथरकपा सेकंड स्टेट लेवल ट्राइबल कल्चरल फेस्टिवल दा मांगना फोंदोखिबनी भारत सरकार की मिनिस्ट्री ऑफ ट्राइबल अफेयर्स एंड मणिपुर सरकार ने स्पॉन्सर तौतुना ट्राइबल रिसर्च इंस्टीट्यूट न सिंधुना हयेंग फाउबा चथगदबा थौरंगे निनी चनबन मिता एमएलए एमके प्रेशो सिमरे अमदी पार्लियामेंटरी सेक्रेटरी बुंगजागिन बाल्टेसु सरुयाखे थौरम अदुदा तोंगान तोंगान बा ट्राइबल जाति सिंगी नाट की ओइबा कल्चरल प्रोग्राम कया सुपांगथोके प्रेसो सिमरेना वांगांगलदुना ममांगगी पाइपु सिंगना चनदुना लाकलबा कल्चर अमदी जगोय इसै सिंग ngasi मिरोल न काउथोपा चुमलोय नहा सिंगदा तोंगान तोंगान बा जगोय इसै अमदी अतै चनबी कयागी अवेयरनेस पीबा मथौ ताइ हाइकी किखोनबो न्यूमाइना हौजकी मतमदा अहोंग कया लेरबसु फुरुप अमगी चन कांगलोन सिंग ngaktuna thamba हाइबसी तंगाई फदे आइगी कम्युनिटी की वाखलोन थादोकनदुना लोल कल्चर अमदी फिजे चकचा खेनरबसु आइखोय मसेल नुंगसी चानना हिंगमिनदुना चाखोट पलमदम अमा ओहेलस्ती फोंदोकी हाना इकुगी चलबा ट्राइबल की फतबा हेड हंटिंग बा यामना पब्लिक होइबा कल्चर खरदी कोई थादो बताए ओमिट तो बताए अदुगु अफब मखैसे लेट अस कल्टिवेट से चपतारे मदी ए कोई ट्राइबल सिंग से एना चौखट कनी आके से ए थासे
मणिपुर सरकार के डायरेक्टोरेट ऑफ इंडस्ट्रीज न खुशमनदुना ट्रैवल कोऑपरेटिव मार्केटिंग डेवलपमेंट फेडरेशन ऑफ इंडिया लिमिटेड न सिंधुना नोमगी ओइबा ट्रैवल आर्टिसन मेला अमंगसी होटल इम्फाल दा हौदोखरे तोंगान तोंगान बा खुशा हाइबा आर्टिसन कुंथ्रामंगाना पुथोकपा पोलम सिंह मेला दुदा उतकी मेला दुदा ट्रैवल के रीजनल मैनेजर संगीता महेंद्र डायरेक्टोरेट ऑफ इंडस्ट्रीज के एडिशनल डायरेक्टर बी ट्वेल्थांग अमदी असिस्टेंट डायरेक्टर हैंडीक्राफ्ट टी रॉली वरे सिमसु सरुक यादुना पुथोकलिबा पोथोकसिंग यंगसिनकी पामथिंग कैशिंगना मेला असि पांगथोकपगी मरमदे अरापदा लैरिबा चिंगे ट्राइबल इचिल इनाउसिंगदा हेन ज्ञान पीनबा मदि मखोइना पुथोकलिबा पोथोकसिंग असि सेल तौबदा हेन खुदोंग चाननबनि हाइके ती रॉली वरे सिमना हाउसिंग मणिपुरदा तोंगान तोंगान बा आर्टिसन सिंगना सिजनबा यारबा कमन फैसिलिटी सेंटर तरामंगा लैरे मेसिन मखल सुना सेंटर असिदा लैरे आर्टिसन सिंगना पोलम कया कक्पा मदि थुगाइबदा मतम चंगदबदो हाइरिबा सेंटर सिंग असिदा खुदोंग चाबा येंगलगा मतम चंगदना मदि एनर्जी मांगहंदना पोथोक कया पोथोकपदा मतेंग ओइगनि हाइके मदुदा चलगा नहाकी रॉ मटेरियल ओइनमु पुरगा अदुदा कक्पा याय अदुदा शमथोकपा याय अदुगा खुदना होराइन शमथोकदोबा फिनिशिंग तौगदोबदि पोरा पोरादा पैकिंग तौरगा नंग युमदा चलगा नुंगाइना फिनिशिंग तौब्रो कक्पागिदि we have common facility centers enough and enough. Don't worry. Lamphel Supermarket PDA Complex ta laiba Aqua Magneto Therapy Treatment Center da magnet ki mating na lem na laing bagi camp ama pangthokre. Camp asida tongan tongan ba laina ENT, lungs, liver, heart amadi kidney yauna makal makha ke agi laina sing therapist marina lem na laing ke. Center asigi therapist ngangom Usmana Aqua Magneto Therapy asti top top makal gi laying ni laying asina anaba ke afan kre kem asi makatana chathaki gani haki side effect like the baba ko ne ma khana me gi da free treatment ni kemo se ham to सब हौखिबा जनवरी कुनगमाथोय मदि कुनगनिथोय की लोनाबा हिंगदा मसखंगदबा मियोय खरना ZEO KH केतुकी देवी के बाबूपरा वार्ड नंबर 5 जिरिबामदा लैबगी युमदा बॉम लंगसिंदुना अकी अखंग थोन किबा थौदोक अदु तोंगान तोंगान बलु कयाना यानिंगदबा फोंदोरगै जिम्पाल वासक ऑल जिरिबाम मैरापाइबी आजुका मदि JDO ना यानिंगदबा फोंदोरगलै मखाताना मैतै इना थौगलुब जिरिबामना सु थवंग अदुबु यानिंगदबा फोंदोकपगलोइनाना मतुंगदा अमहना थोन बिगनु हाइकी वांगोई नगर पंचायत की माइकैदगी हंदक नौना वांगोई थौनाउजम लेकाइद लैबा इबुदा वांगब्रेम की संगलेन मनाक्ता लैबा कम्युनिटी हॉल के सरुकम होइना वालहुसंग अमंगसी मणिपुर प्रदेश कांग्रेस कमिटी की वाइस प्रेसिडेंट सगोल सेम अचौबना संगादुना मियामदा सिनखरे लोइनाना वांगोई कम्युनिटी हेल्थ सेंटर की अवाद अपासिंग मरी लेनबा सिंदा खंगलगनी हाइना फोंदोकपगा लोइनाना ngasi संगारिबा संगसी लु नाना इसागिनी खन्ना सिजिननबसु अचौबना अपील तौकी हारि हयेंग जनवरी 15 दा पांगथोकदोरिबा गानगाई कुमेगा मरी लेनना तोंगान तोंगान बलुप अमदि संस्थान कयाना याइफा पाउजल पिरकली नुमित असिना लाकपदा MP टी मैननसु याइफा पाउजल पिरकली कुमै असिना लाकपदा मणिपुर दा खुंदामिनरिबा तोंगान तोंगान बा फुरुपसिंग मरक्ता नुंगशी चानबा पुरक्तुना अमगा अमगगी मरक्ता थाजनदबा लेरंबा कया दु कोकपा ओइरसनु हारि यूनाइटेड कमिटी मणिपुर UCM नागा पीपल्स फ्रंट NPF लाइव वाच ना तोंगान तोंगान बा थादोरकपा चेरोल सिंगदा कुमै असिना लाकपदा याइफाबा नुंगाइबा इंग तपा मणिपुर अमा ओइरसनु हारि UCM गे चेरोल अमदा मपालम गी लाइनिंग लिचत की कल्लबा साफुना लेहोमी फुरुप कयागे मसागी नाट अमदि धर्मदा अहोंबा कया लाक्तबा नते अचौबा फुरुप कयाना अपिपा फुरुप कयाबु योसिनबा नत्रगा तेमसिंगनबा खोनबदा कन्न लेप्त्री अदुबो जेलरोंग कबुई सिंगना मसागी नाट कन्नबा खोनबगा लोइनाना पांगथोकलिबा गानगाई कुमैना लाकपदा नुंगसी चानना लैबा चौखटपा मणिपुर खुनाई अमा ओइरसनु हारि लाइव वाच के चेरोल अमना लमदम असिदा थोकलिबा अकी तुजुंगना थलबा थौदोक वाथोक कया अमदे मेहोरोल दगे नुंगसी चानना खुंदामिनदुना लैमिनरिबा इचिल इनाव ई मरी गी मरक्ता सिंचेप थादुना खाइबुंग तानरिबा सिंग असिबो गानगाई कुमै असिना नुंगसी चानबा मरा चेटपा शांति लेबा लमदम अमा ओइरसनु हारि कुनगनिथोय सुबा असम राइफल्स हेडक्वार्टर कदम तला जिरिबामना लमदम अदुगी सिविल सोसाइटी ऑर्गेनाइजेशन धर्मगी लुचिंगबा सिंग अमदे खुनगी लुचिंगबा सिंग यावना खन्ना नैनबगी मिफम अमा पांगथोकरे
Maira Paibi Sing Maikaidagi Assam Rifles na mi Paraba Matunda arrest nemo Pitaba Luinana Nongmai Natraga Nongmai Maru Tamjinbagi Tawong Asi Jatabiga no Haiki Assam Rifles ki Brigadier Gajendra Singhi Maikaidagi Asigma Taudo Asi Toktana Honagani Haibagi Tazaba Piba Luinana Darkar Lairabadi phone Tawraknaba contact number Sumaira Paibi Singda Piram Kihari National Voters Day gi thoram ngasi DM College of Science na sinduna pangthokre January 15 si state holiday oiba maramna nongmangan khatna pangthokibani thoram aduda college asigi principal Dr. P Ranbir amade physics department ki Dr. Rehezuddin Sheikh yauna mahiroi ke asu saruyari loinana or taking ceremony amasu pangthoki hari haukiba December 15 da airport da sweeper oibi tawungkho makalaikai dagi amom 10B chahi yankhaibo Impal Tulial airport ki sweeper Singi contractor oiba Malom Bazar dagi Nilbir Koba mioi amana phukibagi thawumbu yaningda bofong doktuna ngasi numidang nupa nupi punna mioi chamaromna Maira Paituna Infal Tulial airport ta rally machatkre rally tu ta nupi phuba Nilbir Chairak piu sinmi singi khusuman matpa Nilbir thabak tagi lauthokadabani haiba kholau ke alauki Hana Bidan Sabagi Tam Ahumlak MLA Oiramlaba Khangabok Bharat Communist Party ki Comrade Thausom Achobana Laikhidabada Manipur ki Chief Minister Okram Ibobina Awaba Phongdorkli Awaba Phongdokpa Cherol Amada Laikhidraba Achoba Thawal District ki Khangabok Assembly Constituency da Matam Sangna Miyam ki Seva Toramlaba Mishak Amani Mahangna Laikhidaba si state asigi oina Miyam gi oiba masak naiba mioi ama mangjare adumapo Mahangna Toramba Thabak Toram kaya adude ningsingduna dumak lehoragani hairi Nana Laikhidrabaki Imung Manung ki awabada su saruyari hairi Amaromda Communist Party of India Khangabok Local Council amadi Thawal Local Council nasu awaba phungdorkli Jerol amada mahakna laikhidabasi party ki oina amadi Local Council ki oina menkhatpa ngamlaroi daba awaba ama adumak lehoragani hairi Ngarang tongan ba loop sangstan amadi lekai da ima imoinu irat thongni thoram pangthokhibagi damak Southeast Asia Cultural Organization Sikona thagatpa phungdorkli Howsik sanabaki pau ngasi sanabaki pauda hockey manipur na sinduna khuman lampak hockey stadium ja chathariba taramarirak suba Dr. Kanti Mukherjee invitation hockey tournament ki ngasi sanaki ba league round gi ahanba match da hockey union larik yangbam lekaina YCC IC kontha halupu goal manga humda thoikre hockey union larik yangbam lekai gi goal manga du N Jilele amadi CH Bizena goal ani aduga L Mantos na goal ama Chandramai pakibani ngasi sanaki bani suba match ta Maira Basikong na Cosmo Wangkai bu goal manga ahumda maitiba pikre Maira Basikong ki goal ahumadu Kiran Kumar amadi Jinjin na goal ani chankibani aduga TH Tompok na goal ama chanke match asida Cosmo Wangkai na penalty corner taret fangbagaloina na Attack kaya chatharbasu goal humdagi hena handok pangam kide hayang ahanba match ta Cosmo Wangkai amadi hockey union anina sanargani ani suba match ta SSA Charangpat amadi YCCIC halup anina lamba tawnargani Kaksing da chathariba Sena Cup football tournament ki ahanba semi final match ta Avio na KPS Sibu goal tar manga da thoikre More da chathariba More football tournament ki third place ki match ta Upa Kyamgaina YOSC Khuraibu maithiba piduna Upana third place takre Sports Welfare Club Arapati na sinduna Arapati Mayai Lekai da Laiba Laimang Kangjebungda Football Development Program amang asidagi hodokre Imphal East District Football Association ge lamjing makada pangthokliba Football Development Program asi hodokpagi thoramda Kairao Makting Jila Parishad ki member MG Abdul Salam amadi Lekai asigi masak naiba mioi kya su saruyaki numit tara mangani chumna chathagadaba program asida punna sanaroi chamana saruyaki Tasigi taradagi Pishungi how ground the leba CYLC tennis court chatharakpa non residential tennis coaching camp ngasiloshin kray jahi tara nitoi makada leba nupa macha masung nupi macha singna saruya duna chatharakpa coaching asi ATL gi meeting makada chatharakibani masida nupa macha madi nupi macha punna sanaroi nipuga tareta Sasankar Sarmana takpitambike ATL ki Secretary H Sanatombana Phongdorokpada pikliba angang sing tennis ki wakhalon pinaba pandamda coaching asi pangthokpani coaching asida tungi asa leiba angang kaya yauri makata nasu coaching program kaya pangthoktuna angang singbu semgat chagana bahonagani haiki
Khangabo ke Basu ground da chathariba Devla Memorial Cricket Tournament king asi sanakiba match da Kal Kakching na BS Thobal Buran humpu da thoikre. Man of the match Kal Kakching ge Nasir Sahana takre. Khongman gi akampat ground da chathariba Rainbow Cup ke ahanba quarter final match da YDO Tera Lokrakpam lerakna Nauria Pakhang lakpabu wicket ahum da thoikre. Somerset na over kuntra mangaga ball ahum daran humpuni thoi lauraga all out oike madugi pakhumda YDO na over taramariga ball marida wicket tare turaga target yobungam ke. Man of the match na YDO gi Samson na takre makataba quarter final thasi ke kunga tare tagi amuk sanagani hari. Chandigarh के पंजाब यूनिवर्सिटी दा चथरपा ऑल इंडिया इंटर यूनिवर्सिटी ताइक्वांडो चैंपियनशिप ता मणिपुर के नुपी की टीम ना पुनः गोल्ड मेडल मरी लौदना नुपी की टीम चैंपियन होइख्रे गोल्ड मेडल लौख्रबा सानारो सिंह अदुदी के नमिता जयप्रिया सरजुबला मदे सुनीता थौचोमनी थासी के तांग कुनगमापल के फेब्रुआरी की अनि फाउबा उत्तर प्रदेश के एटवादा पांगथोकदौरिबा यांखनिपाल सुबह नेशनल स्कूल गेम्स दा सरू यारुनबा मणिपुर के एथलेटिक्स के कोच अनि मैनेजर अमा रेसलिंग की कोच अनि मैनेजर अमा याउना सानारोय नुपा मचा मदि नुपी मचा निफु तरेट ngasi इम्फाल थादोख्रे एथलेटिक्स दा चाही तरामरी चाही तरा तरेट चाही तरा मापन की मखादा लेबा नुपा मचा नुपी मचा कुनग तरेट ना तोंगान तोंगान वे इवेंट सिंग दा सरू यागनि हारी ngasi kuman lampakta lamthabagi thoramatu da youth affairs and sports ke deputy director CH Santi Kumar na lamtha khibaga loinana sanaro singna medal yamna loroktuna manipur gi mai purakpa oiresanu haiki hauji ngasi nomgi ba inga sagi pau ICAR lamphel patagi phangba paugi matungina ngasi gi khwaidagi sabagi chang degree celsius kunghomdoi dasmik mapan khwaidagi ingba degree celsius ahum dasmik ama nungsita yaw ising manil gi chang ayukta chada humpu mapal nungthildana chada kungamari nongju gi chang nil hojero bedamaro ba pau amana Sahi lising ani rongi itihas leba Manipur gi ariba record amadi sayet na bathorpa matamda UK da leriba museum gi mateng loba gi phibam da leiga dore haina chief minister na phongdokre Politician singna khud thingjin badagi Manipur da asengba entrepreneur kaya kanaba phongbangam re haina industry minister Govindas na haikre amadi iroli ek chawkhan na bhona ramba lai khidraba luching pural chingshubam akabagi taruklak subaning sing kumon thoram pangthokre ISTV na pizaba pau matang sa lojere ming tabiri basing ba makana kunjari